Sahi ani Parakpagi, Layoi Kraba, Idamdam Manipur, Kananabagidamata, Tawaina Punta Pigraba, Kogi Sanupa, Maisnam, Malimngan Basinga, Nintokongwa number 9, Aduga Anisubada, Guru Mayum Boni Sarma, Nintokongwa number 3, Pukrambam, Abina Singa, Nintokongwa number 6, Hairiba, Isanupa Machi, Kuki Narco Terroristina 2023 Gi, Megi Tardagi, Kuki Sina Tamnana, Maitay Koida, Landarakpa, Yumai Tarakpa, Aduga Nupi Oibigi, Jet Kaya Mangan Kiba, Mioi Kayagi Punsipi Kamnan Kiba, Mayamasidagi, Depends Town Nabagidamata Jum Tong Pudding Dagi, Arayba, Ichasing Nakulai Sulajadaba, Makut Kaktana, Mapangan Kaktana, Protect Townanaba, Mayo Lampo, Adukanaba Satpada, Hogak Chow, Ikai Dayan Hana, Maikan by Yauram by Sao Humni, Aduga, Ikang Hanghodana. Hariba Maikan ba lan pang basat kibani haidana lairaga me 23 gi June gi tang taruk tagi makoy humase halakhide miyam amana yumda halaba matungda isa humdi halakhide ek halakhide ba matamdagi iramda Manipur sida lairiba ningthokonggi parja punamangna paugjen pidana thiba humba sarkar gi saita haijaba yaba haijadana thiba humba yaba thiba thirabasu ekoi hariba sarkar aduna section thorang lobidabana kuki narco terrorist singna masadu mapamo nama kakthatlaga aduda tahore haibagi paugdi maduda sanguba commando singna phawbai khoida paugdam biki yamna chakpani hariba poto aikhoigi angang ni micham ni aikhoigi lalasi wo protect tawna damakta ima laiba kanana sakibani madu makoigi saru sayang aduda so phangan biyo haidana kayarak aikhoina sarkar gi saita wanom jaki darna phamjaki laujak khongjaki adubu tabi gadaba sarkar aduna tabi gide kanamana kanbi gide adubu ngasi Hariba Nangsing Sigi, Topam Topa, Mato, Punamati, Idamda Manipur Sigi, Ima Wabi Singna, Sahi Ani Surakpagi, Kumongi Lapa Matamda, Hirang Lairang, Makatan, Isasing Topam Topa, Mato Toganina, I quite lady, a quite Parjala, Isasingi Karigi, I quite youth Silaga, I quite Natagibani, Queen Wispirga Manam Namatagi, Isasing Sigi, Awaba de Quena, Dum Saru Yagani, Yazaribani, Adubu. How keep I quite pass Sarkar Paling Idani, Sarkar Kaidri, we are lacking a Matamdani. Yamna Chixin, Iram. Tokong Sidagi, Among whom Selan Pang, but Sakibani Hyrabaso, Tasin Nadanangasi Pang Topa, Hak Power Sarkagi Saitake Kariumama Pang the Labase, Pende, Maramaduna, Hangasi Piar Oigi Oyu, Oiroito, Sarkar Lakera, Laweda, Popa Gabar Melama Atuba, the Lakasu, Oirasanu, Laktabasiaro, Mapupandava, Punayamanate, Idam the Manipura singing Topan and Lakani, Aduna Atuba Matam, the Popa Gabar Melama, Lalabamatunda, Isasingi Pang Topa, Pang Topa Sarkana, Pipam Topa Hagado, Pangdri Pawa, Koi Mayam, Sang the Sutanjage, I Koigi, Isasing a Sigi. Memory ama phawba dead body phang de du taw de haidana certificate na singba pi da rangasi sarkar na lairi ba sisu atuba matamda isiga tanare haraga lokthokna basu hona jage pi na basu hona biyo haidana sarkar gi maigai da su proposal se pijari duga atuba matamda koi gi cha sing asigi memory stole ama jungdana cha singi photo thamle hairaga sahi khuding gi kumo lakpa khuding makta atauba singi haikat laikat tawriba mafam adumaina isa hungi yaura kanda ningthau kong wa number 2 gi ai koi gi kemetore na thammiba Mapamase, Simakta Isasingiso, Hariba Makogi Ningsing Pura Sadana Tamnaba, Ekoi, Peace Community, Amadin Tokong upon Balup, Lady Parjapa section Kaya, Gatana Haraga, Koi Sim Sadana Sarkagi, Mating Laura Soydana Sajaba, Sajage, Nambasu and Biohana, Layoikraba Isa, Hungi Mapamda, Hanana Kurumjari.